Hi guys, ngasi su yap nungai topic kra bodna lak story hai tare ko mayam gi puring namsing oigada ba pun oimina ba ya ba ko ge knowledge hai tare ko kara bodna lak story mayam for the main time si kari karamba matang gi adum lo ba karamba hiram dano hai ba do thamjagi ma di kai nai kan da ko gi all over the world hai tare prithvi mafam kaya da thoi ba thodo wato anoba innovation sings anoba development sing ko mayam na ta driba ta bu su yobiram ba su yai ko ado kari karamba country da science technology amsung health ki hiram kaya da karamba country da karamba sakotarong pai khatli bagi karamba ko human society sigi da muta kana ga da kari tawrabagi haiba dum ba huji thoi ba latest information sing hai tare mayong from the thamjage madudi ahamra thamjage akoi gi South Africa da leba doctor amana hai tare ko koi 3D printed oiba dum ba ear bones ama puthokre hai tare masina tabagi pangal koi wat khraba tabi pangal wat laba dum laba myo singda magi hanagi hearing si mu restore to honba ngamba tar hai ba masigi 3D printed oiba ear bones sin hai tar adumla doctor aduti South African koi ENT surgeon ni mamingna professor Masudu Sifularo haibasi mak amasu maki team na Pretoria da leba dum laba koi Steph Biko Academic Hospital hairum from sita yan hanba oina March 2019 da akoi custom oina means कोई इसाना साजब दुम लब कोई 3D printed तने bones से सिजनरगा कोई middle ear द लेरिबा कोई सरुगी सरुगाई तार मसी अमुक reconstruct तोबगी दुम लब पृथ्वी यान हानबनी को हारिबा मसी अमुक reconstruct तोबगी थबक असि हाबा परफॉर्म तोब होखिबनी 2019 द अदु होजिक सक्सेस ओइरि सिनी नंबर 1 अदु अनि सुबसिसु यामना कोई ताबदा कोई याम इंटरेस्ट ओइबा दुम लब टॉपिक अम ओइगनी को मदि केनाय कांदा ब्राजील द यान हानबो ओइना अकोई 5 years in prison thamba yabage dum laba imposition ma thamkre Canada karamba miyo singda who abuses dogs and cats hu yamsung hawdong bu yamna tati tawoin tawba abuse tawba adum la miyo sing sahi manga phawba jail thamba yabage dum laba rules aduba law impose taw right tar masisu aphaba khongthang amani haiba tare for those who love pets hai tare ko aduga mem khoi ki sports bu pami business sing hai tare ko adu sports pam do mi pak leram moida I my field the tongan bana amani adubu hujusing maruina football amasung kui cricket na singba mam pangthui hai means sports season ni hai tare we see India versus akoi ge Sri Lanka ge dum lobati series kan su pangthui aduna mayam enjoy to birangani enjoy dum to view adu la sharp video ski comment da link ama yawribni sangam tang yebio mathang dana akoi gi Africa amasung India aduga atopa country khar su dum leiri haiba country sing se akoi gi elephant yamna koi gi marang kai ba adagi elephant yamna nungsiba elephant singu yamna well treated to wadum lob country kayam le hai tare Thailand singu koi film kaya su uri bai tare ka adugum na hai tare madugi manung sanna Africa ge dum lob country mo ori ba koi Kenya hai ba mafam country asi dai tare makoi wildlife keeper sing national geography na sing badai tare ko African sing koi gi yamna koi gi wildlife keepers adi wildlife protectors hai tare ko safeguard tori ba koi gi forest guard sing hai tare makoi mathau phadana dum tobu kaya ma sum myam thengna birang ne hai tare adu manung sanna Kenya rum fum sida wildlife keepers sing sina koi gi magi mama mapa kainara ba dum laba kai orphan elephant sing hai tare masa sing hai tare ko makoi gi manak ta moi alongside them hai tare tumbi ba madu duna kai nai kan da hariba orphan elephant sing duna masa si amna secure oin lejare adagi makoi dam da care lobi re hai bagi adum laba film ama pina bidam ta hai tare adum laba koi gi wildlife keepers in Kenya sina hariba orphan elephant sing sing manak da tumbi hari mathangi sina koi sisu yang afabu khongthang ni hai tare ko sisu koi gi health ki lam si hai tare yamna kumang tosolok pa khongthang magi manung san gani hai tare ko koi European countries sing manung da Spain first oi hai tare ko kai noi kan da to introduce pet menstrual leave for workers experiencing severe period pain hai tare nupising adum laba koi gi thai khongkap lak bai tare ke means during period sida ka hen ba koi gi serious period pain gum lak tar gadi pet menstrual leaves for workers introduced to hai tare masi koi gi Europe countries sing unit Spain first ni adu country kaya am dum tawkre koi India da sudum chalai ba koi state kaya am le hai tar aduna global context to yeng kan da di prithvi yeng ba kan da di koi gi kodam moina se Japan South Korea Taiwan Indonesia Philippines along with Uziki Spain sing by tar ko so man country in harpa kan da di all over country mokoi country put mapa guduma ta channa ba dum laba niyam ni hai tar for those koi female workers sing ni ko aduga India gi manu sana koi gi Karnataka da su masigi
pet menstrual leave se koi gi introduce tawkhre koi gi 12 days ni sahi ma da moin pi resina 1 day per month hai tare sumaina for women employees hai tare government oigera aduga private sector oigera haiba adum labo koi women employees sing da koi gi 12 days out of koi gi 365 days hai sahi ma da numit 20 means patok taraga di tha ma da numit amamong gi sang da Karnataka da introduce tawre haiba masigi system hai tare aduga ek chakhotpa gi thabak sida bu koi tawnari se koi continent gi yang taraga di Europe kumani hata hele Western countries in hati heli sakot pagi koi gi lam sida kanong kanong ano pot ama thabang paikhalak pa zeta moini heli natra adugi manusan na France ko became the first country to require supermarkets to donate unsold food to people in need mokoi tonga na supermarket khara sai hai tare introduce to hai tare launch to kai gi damak tan hai kanda yolhodaba pot sing unsold adum laba koi food items sing hai tare dakar oi people sing the donate to na ba adum laba supermarkets kaya ama dakar or padagi hai tare thamna na vai tare mapam jaga location kaya ama koi since 2016 dagi hauna koi France na hasi gi step se paikha khrabani ko food items sing anam mana koi patha pumdaba ya pot nga tani natra aduna ngasi yolhoba nang hudaba hayeng yauraga di patha pumdaraga doroba adum polam sing hai tare unsold products sing koi food products sing hai tare dakar o mio sing da donate tawna na ba supermarket kaya sagale hai tare sisu apabu khongthang ne hai tare ko adu mathang gi sina noti noning babat aseng badi oiba madu kenai kan in Canada dogs go to school so they don't stay home alone Id koi kaya tare asum lob sakol ba country kaya dadi kaino every household people sing yum thadoga de china thabak chana ba ngak tane aduna makoi gi lari ba koi gi pets sing hai tare yum sango ba de yum da moi makoi matan le hoba kongai amani hai tare anam family ayam ba hai tare aduna makoi su they don't stay home alone hai tare home alone matan da le hoba lehudana bai tare adum lob koi gi dog sing school sala hai tare koi man pu da su dum koi gi thabak sa thokra matung da makoi gi pet sing hai tare sena bi hongna ba ma ta hobi da hongna ta bi hongna ba hai tare adum lob de care mapam kaya am su koi hangbo ure hai tare ko aduga ngasai gi elephant gi matang ma yaw ki do dumai tawdana Indonesia da so mu lakse Indonesia became the first country in Asia to ban elephant rights nationwide paksana koi gi country du mai tare paksana koi gi elephant rights se ban to ha ba Asia countries se Indonesia oi hai tare masi makoi gi asobo measure win amani for animal welfare hai tare kasi ko na tongkhatna polum kayam managan haptana puri ma di ko na di smart hai elephant se pot myam carry chobang ma to bang amena ko use story but makoi da di asoba awaba polum koi wari ne hai tare aduna Asia gi oina Indonesia na first country to ban elephant rights hai tare adigi ngasai gi Spain gi mu laksi ko atopa makoi Spain gi anoba ngasai gi dona taba atopa sako tharong am su panjage kainai kanda national alliance ama launch to Spain kari da makta makoi gi nature se restore tawna na bai tare government yaudaba in government gi initiative yaudana su yaroi praja su gyanta da yaroi but first kaino government gi strictness government chokpa dum laba hakpa rule kaya ma tham da yaroi hai tare to restore nature aduna Spain means makoi gi government na national alliance ama launch tawi nature se restore tawna ba aduga mangthar leba ecosystem sing kanna na bai tare masi asoba masi su asoba koi gi Spain gi dum laba am fara kong thang amani hai tare mathangi aroiba topic suna kaino hai kanda koi conspiracy oina prithvi gi oina sum medical gi koi gi hiram sida ngangna riba sona riba madu gi nai kanda koi aru leina sing hai tare cancer diabetes koi gi sagon narga hingba leina kayam lekhre conspiracy bu yam thajaba koi gi mi kayam na su kari hai cancer hai leina si ira lai fa bangami if cancer se koi na completely cure to taraga di masi thaga to hidak adigi atopa cancer khang natana atopa koi leina aruba kayama ira leina phan mangam taraga di pharmaceutical industry kayama kamaina chalai gani sima conspiracy kaya ama lei hai tare adana koina sathi rai bus gi leina hoju lei leina sing hai tare adum cure to bungami losalaga thamini haiba kongai amani conspirational hai tare adugi manung san hai tare Russia gi adum lokoi gi mayam na su bungana bi mangna raga lak pai tare Russia na koi gi cancer vaccine du puthai kolai wari mayam ta hai tare aduna Russian cancer vaccine gi approval se China su long na consider tawkre sumain hai aduga masi asoba development amani masina koi gi global gi pharmaceutical koi industry sing da another reshaping ama lakani haibagi akiba su leire hai tare China Russia se huji US na ki da banate hai tare aduna haiba topic currency mayam na thamjabani hena nongai ba to koi gi matam gi intoi ba koi gi karam country sing da kari update laikre karam sakot tharong laikre lona education the based of topic ya ma pudram laksege masi matai intenzege nongai na comment drop to be no